mayam boy amazing Bible prophecy minisina taram nokchari ngasi zumaroiba amno roiba wang ama haibadi Prabhu Jesu Christ da thajadaba natraga thajaba Christian singi masa sing sikhiba tarabadi angang sikhiba taradi hairiba angang adu swargada chatkadra saloidra haiba wang hangbire hairiba wang sikhiba kumai khoi Bible dagi khara nainar ka yengminasi ahanba dai khoi ishoda pathana thausi swargada leibe pa yam thagasare na ke thonghan dagi khoi na ngasi moroi nei pa Prabhu da ipa ishor Prabhu Jesu Christ da thajadaba natraga thajaba Christian singi angangsing matung matam chadan sikhiba yauragadi makhoi swargada chatkadra saloidra haibadagi maramda nangna shastra da takpiba dudagi khitang naina gadawri masida nangna po bibiu tari besinau kuding da sunaki mapana ida bol da pinabiu Prabhu Jesu Christ da gimda kurumjari amen aikoina sermon asi changchan ringi mamang da hujujik current event khara Bible na hairamba thokpa khara aikoi yengminasi hujujik ngasidagi memory ni gi mamang dagi hokre USA na ngi hoktising hairiba asida landa khre makoina maroiba landa bagi maramdi Israel gi koina port puba jahasing thau putok pusin toboro makoi gi huji red sea gi samudra je lalaga chathok jasin toba jahasing asida makoi gi hoktis gi adugumba mising asina la mising asina attack tawbani masida America na tawguna haina warning kyamon pre adu yadabadagi America na makhoida lan tawbani hari Yemen's Houthis to be annihilated makhoije tumna mangan gadabani haina asumna hai aduga ngasin numemari nigi mamangda Hindustan Times hai Houthi hellfire 18 missiles target USS Harry S Truman hai ko aduna ju the mission triumphana US ki makhoida target tawre haiba asiguma myam che amu Houthis na ju US se halage attack tawbe US na ju makhoida tawgi pause khoina samna tai aduga mu gravitas hai India gi ko news channel da US rains hellfire in Yemen ana sumna sumpiri ko aduga BBC news da ju Trump warns Iran will face their consequences unless Houthi attack stop. Houthi sina attack to buse lep taba taragadi Iran su masigi lepan taba taragadi Iran su yamna khudong thiba nangani haina US na warning pibane ba adu Bible haramani laiba amna laiba matakta lan tawgani haibase Bible haramba profession aduna tabada koina yengada buje US na lobe role je kuidingi mamangda US na Iran da landai aduga Syria hairibsingde Iran Syria Houthi Yemen sina chingba Hamas sing daibu kuding le manangi hairibse makoi Muslim gi ayam lebak sing makoina Israel amasung aduga America gi makoi mayukta leba aduna maram oiduna masini ko asina tawbudagi hujik lande tongnarim adubu koina khangadabdi hujik lan se koina Muslim is now singi natraga Muslim gi terrorist singi mayukta lan chathabo oina ui adubu ikoi da namasi ishor gi misingi mathakta remnan church gi mathakta ishor gi athong chingakwa aduga moroina sabat chingakwa mising adu gi mathakta lan chathagani masi Revelation 12:17 na haibani aduna masigi warning se koi section mina se koi Bible paraga phajana koi asumbu gi matung na chapa matam oire hojik mo koi khata na ngasai subscriber na hang po hang adu gi pakhum adu da koi changcham mina rasi aikoina kauroi de ba amadi angangsing ase ansu angang khuding ma se Prabhu Jesu Christ gi gi mapana aduga Prabhu Jesu Christ gi thaujana loina kanbi bane masi akoina kauroi de je hoi angang khuding mo loina ahan khuding mok su loina kanbiroi adumaina angang khuding su loina kanbiroi karam angang kanbini karam angang kanbiroi habje akoina shastra de gi yingte aduga masi gi question je yamna luba masi gi answer je Bible da irai line hekta phangbana taba adugmo hangni adubo akoina Bible da thokiba thodo khara de ge koi hai bising ase aikoi yingmena se ahanbada akoina Egypt ta ishor gi mising se chahi samri lairaba matungda Moses na chingaga puthoktinga gi mamang da mokoi bukan gada ba ahingda aran chakhang Passover gi thorum da pangthoi maduda ishona kari yathang pibra haibse yingje Passover koina khongchan ba 12 ki tarom de tramare na koina laiba mafam aduda I asina na khoi gi damang yum adugi mathakta khudam oigini aina I adu ubada aina na khoi bu lanthok ton sakani aduga aina Egypt lebak ta khut thaba matamda na khoi bu mangan
manghanaba mang takpa laisat adu nakhoigi nathakta lagloi numit asi nakhoigi ningsingnaba numit oigani nakhoina madu Jehovah gi mafamda miron da sakhang oina pangthokadamni nakhoina sakhangba asi matam punamukta wan pathap oina ngakadamni hairabse Passover gi ahing aduda makoina yum gi matung na samjalasi ai masi Passover gi mamna ngamadate makoi yum gi matung ina yaw kalani yaw gi ido lawraga makoi gi kanana lawgani makoi yum adugi ahal natraga kaigumba mapa laitaba tadi masana pa ahan duna ido lawraga makoi gi thongjin da taigidawne makoi thongi matha akoina thongjin aduda ido taigini aduga numdang da sagatuna ahanba pokpa sa amasung ahanba pokpa mi makhaije loina hanaba lakpa matamda ngasai ido uba matamda I taiba imungdudi lan tho satkene madugi imungda leiba angangsing adudi amata haloiba ahanba pokpa angang oigera ahal oigera ahanba pokpa ngaido amata haloiba smite tawraga makhoi loi adubu Israel lai macha ke amanu masu masida kanbi makhoi ge angang ke amanu masu ahan ke amanu sunganbi maramdi makhoi ja hairiba poktak che ilaga Israel gi imungda leiba mising adudi loina kanbi khieba ishona masi akhoi gi khudam amani adubu masida imung adugi mi kanbiba ahanba pokpa ngang apik bo oigera achaubo oigera pakhang oigera ahal oigera ama pokhang je apik pangang sum yam yawgani masibu kanbibagi maroiba thaudang ni kananawi yum adugi ahan mapa natraga mapa laitraga na masanupa ahan aduna madugi thaudang ado laweba masi ekona kawridamni aduna kanagumba imung amagi Christian Prabhu da thajaraga sigiba natraga thajatana sikhiba thajadaba mi amagi angangse masik makhoi ge salvation de kanagi makha poli mama mapa adugi makha pole mapa na lawdiba thaudang adugi makha pole habse masidegi ekhoina khara khangbe aduga ekhoi nawagi matamda ishona warning pi chai sam kunpi aduga masida loina angang ahan khaktana loina sigiba adudi nawagi ising chawda sikhiba angang moroina case angang gi maramda nainabani maduda sikhiba apik angang me am yarongani gyan ta thaba ado makhoi dudi kanbi gadara ishona makhoi sarga chakadra akhoi chakani habigi thajaba leite nawagi matamda sikhiba mising ado makhoi sarga chakani ising isawna mangan gi ba mising ado makhoi sarga chalohe angang sing adu sarga chalohe kari gidama makhoi ishona habi inde aduda akoina khanbe ai angang ka amarom di kari su khangde dabani aduni makhoi di sarga chape ai haina khanbe ai adubu yaroi maramdi makhoi gi mama mapa do satkrabani na norok sakrabani makhoi ju satkani habse masi dagi akoina hints kara phange amuk akoina Genesis 19 gi 29 da amuk yengba matamda akoin no screen da yengbiro so akoina Sodom Gomora haidi makhoi gi akoibda leiba tampaklam sing ado tumna maina manghanba matamda Lord ka maigi masanupi ani du khaktang kangne kalli aduga ataidi loi sigre angang su yauna adu haidiba ishona tumna manghan gibdo kaino makhoi gi pap aduna maram oduna neba adu dini maduda tumna manghan khib angang sing adu sarga sakadra masi aigi thajabagi matung nadi makhoi je chaloi haina ikhoina khale amuk yangdi Joshua gi matamda mung Jericho tumna manghan ba matamda Joshua 6:17-21 hai pamina siko ai amna Joshua 6:17-21 da khoi muk pamina si aduga sahar adu mahan na ba pitholabani sahar adu da laiba pot punama amasung punama adu Jehovah gi ni oktabi rahab maha amasung ma ki yumda laiba mi adu ta hingani maramdi aikhoina thakiba lanjaba singbu mahangna lotuna thambiki makhoina thangsang na sahar aduda laiban nupa nupi amasung angang amasung ahan san yaw amasung lala punamak tumna mangan khi haina sida pe ishona yathang gi matungna makhoi je sa phangabani makhoi de ishona matam yam pigreba resi samuda lanthoi chahi ni phusumna chapa matana makhoi pung nobe matam pi makhoi pung hongi de aduna maram oiduna sahar aduda laiba mi khudimo tumna mangan kheba kallibje rahab marandi makhoi ishona haibdo makhoi thajageba rahab mahaki imung manu magi machimanaw leiriba angang apik pakhangni an leiriba khudimo to madudagi kan bikeba Joshua 6:24-25 adubu makoina sar adu amsung madugi manungda laiba potpana mu mai thaki adubu makoina lupa amsung sana pithai amsung jorki pata puna mu yobagi langaida thamki Joshua na oktabi rahab mahaki mapagi imung manung amsung mahaki leijanamba punama po hingna thambiki
Jericho sahar yengnabagidamok Joshua thakiba lanjaba singbu mahakna lotuna thamkiba maramna ngasi phabu Israelgi marakta mahak lairi hai maramdi mokoi lai muti lalamba phataba thabuk pe am tobududagi angakpa mayam pangtokpuduna maram oiduna punung hongki mahaki imung manung kankiba rahab mokoi imung da laiba apikpa angangsing oisu bolap kan bikiba adubu Jerusalem manung da laikiba nupi angang khakna ishona tumna loina mangalu haibneba amata khakno haibneba amata khakna mangi apikpa angang mayam su yawiba mokoi do sarga chatkadra chaloi maramdi mama pana ishona haibe indi aduna maram oiduna angangsing adudi karisu khangjade haibubu mokoi ju kaidaba heng chawraga mama pagi phattaba lambida num satkhi kaneba koi kana khara punung hongbe adubu mokoi da ishona piba matamda pire piba taraga su mokoi tumna mangkeba ishona khangi anga ama poktinge matamda ma kari oigni oru habsi ishona khangneba koina Jeremiah phabu mama punundagi kokthokneba adomda khoi yengje aduga 1 Samuel 15 gi 2-3 da mu khoina yengbe yai ishona solda haibne amalek singje ko amalek singje tumna mangalo haibne mokoi da leiba nupi angang khaktana tumna mangalo haisida lami tingon jingjo jehopana sumna hai Israel na Egypt gi tholokpada amalek na lambi da mahakut lumduna Israel da tawkiba du ai ningsingi aduna hauzik satuna amalek ta landa amsu mokoi gi araiba punamak tumna mangalu mokoi bu khakanu ama adubu nipa amsung nupi pikleba angang amsung khom thakliba angang salaba amsung yaw ut amsung lola halu haim tumna mangalu haibne mokoi je mokoi tumna mangan keba adudi masida si shona halu haiba shoga yathang matun angangsing jo halu haibne mokoi sarga chatkadra saloi shona matam adubu matam de shona num pibibne ko 1 Samuel 15 gi 18-19 jo yobana mapu khongchat amada thaduna haiki chatuna pap chelaba amalek masa singbu tumna mangalu aduga makhoi tumna manghandriba phawbuna khoi gi mayokta lan songno nahangna Jehova gi wa indaduna landagi mulakpa pota paisinduna Jehova gi miyang da phattaba asi tawriba karina adubu solna haiba inkideba madugi dama mahaku reject tawba oikebe sinausa aduda natana Amorite singju aikona Egypt gi tholaba matungna makhoi harpane koina Genesis 15 da nakoi screen de yengbiro Abraham da habni nangi missing ase sei samni legini aduga sei samni gi matungda tholakani maramdi Amorite singi makhoi gi papse mapung phadri mamun phadri habne masi sei samni pibi bne Amorite singdu Egypt gi tholaba matungda makhoi jutumna man kibne amata khakna mangan ki sinausa aduna makhoi ni shona halu haiba angangsing de makhoi sarga chatkadra maramdi ma pa thajade aduna angangsing je sarga saloi haina aina thaje aduga muk Jeremiah khoi yengji ko Jeremiah 31 gi 15 to 17 da mu yengche masida mu kayabra Jehova na sumna hai rama da khonjel ama takhi tang thaba amsung thamoi songna kappa Rahel na English na Rachel lai ko Rachel na masa singi dam kapi masa singi maram na maku themjinba yaramde maramdi makhoi leitre Jehova na asumna hai nahaki kappagi khonjan thogan gnu nahaki mettegi pirang sinthan gnu maramdi nahaki thabakki mana pigini Jehova na hai makhoi ne yengna bagi lebak tegi amuk hana lakni nahaki poloida asa lai Jehova na hai nahaki nacha singna makhoi masagi ngangkhaida halakni masigi prophecy je karamba matam toy hero na Prabhu Jesu Christa pokpa matam da chahi ani gi makhai da lairib angangsing do tumnam Jerusalem da tumna mahan gi ba matam da madhu gi prophecy je thungke aduda nupi masa kaina ki bagi masang no maram moiduna maduda mayam kap ki do adu gi da mok thamdan bi bana kap kono kari chu mokoi hat ki ba darab chu na mokoi yengna ba gi lamde ki kalakani hamni hai ba ya di yengna ba asiba aduda gi mokoi bu amuk Prabhu na ni shubala ku matanda mokoi hingat kani habigi asani masida pirise karamba missing ishor thajaba missing na pokpa masasing hero na namdana mullaga harpigi bisingro teng tharu no mokoi amuna kina phamda na khoi na phamda halakani habni masi Matthew 22 gi 16 to 18 da masi phangi ko
aduga khang hairaba mising aduna mahakpu namthak torom le haiba herona khanglabda yamna saurami aduga mahangna khang hairaba mising adu dagi monna khanglaba matam adugi matung na mi thaduna Bethlehem amsung madugi akoibda leiba chahi ani amsung anigi makhada leiba nipa masa singbu hadhan ki mata osuna wata thokba jerema na haikiba adu tungki ramada khonjen amathaki tengthaba kappa amasung kanna tengthana oiba rahena masa singida makapki thenjin bai aramde maramdi makhoi leitre sini haire bje thokne habje shona haiki adu prabhu Jesu Christ gi matam tawgi Bethlehem sumasi ga koibda leiba sar sing dama haire mafam sida angangsing nupa amakhai loina hatkeba khangjada angangsing adu bu ma pa sing adu ri short hajaba misingi masa singni adu makhoi ni shona haibi gi matungna makhoi jamu hayeng makhoi mafam dala kani karama matamda Prabhu Jesu Christ na ani shubaleng pum matamda hairiba angangsing asu hingala kani aduga mama da sinna kani sargadu sina lawni aduga makhoi gi mama da sinna gani haibaje masi aigi thasabane aduga khoi yengsigo masi lere adu hairiba khoi noji pa ki basidagi ai khoina aina khanjabagi matuna masi lalambaju ya aduba aigi wakhaladi angang amagi arang khubo mase kanagi makha poli angang haise masida ekhona khanggadabje phajana wakhal khanba ngamdriba achum maram khangba ngamdriba angangsing adubni pikiba angangsing chahi ahungi mamang natraga mari gi mamang da leiriba angangsing asineba aduga khara chawroba matam achumba khanglaga kanbi mapu kanano haibje phajana khanglaga pa haibje ekhona Bible na takpi bung tan pa haibje keno ishogi wain da thangtu gaibni angang amna wain da thang adu khangdingai dadi mana wain da thangtu gaibje pa ne haibe yadeba khona khangdana tarogadi pa laiteba khangbadugi matungna ishona hamni James 4 gi 7 ta jo achamba khangga tawdabdo paamneba aikhoida leiba gyan adugi khangjaba adugi matungina masi ishona su wain geneba masi aikhoina masi gi wakhalonje aikhoina kawgumseba apipu angang duna karisu khangdaba angangsing adugi maramdani adubu khoina chai taragi matung trangi matung pajana wakhal lawraga achamba karino aramba karima khanglaba mising ado maduji makhoigi lamchat adugi matungina makhoigi tawthoreiba adugi matungina ishona makhoibu kanbiba natraga kanbida bhaibje madunaju lekhoneba isnausa adubu ikhona kawreda de ishona pa bhaibje yam tukase mamang pana maram oiduna apik pangangsi pawo phattaba wai kyam ngangma yaweba adugi mahidi kanana oigini mamang pana oigini angangsing aduju mamang pana ki matungna war watemagi matungna makhoiju saga sapanu sapabje lekhone habje masi agi thajabaneba isnausa aduna masi bible na takpiriba aduga masi aina su masi sanai haina aina lojai akhoi yengje ko kharamu khudam kharamu yengcheni mama pa singi thodang yam chawe aduna Genesis time pan gi tram panda ishona kari haibra haibje akhoi yengmana cheba dharma chenba amusung achumba wain tawduna Jehova gi lambi da chanaba ma ki masa sing amusung tungda lakadabi mung manubu maana yathang pigini haiba aina mahakbu khangi yamni sidangang je kanagino Abraham gi maram daneba Jehova na Abraham gi maram da haikiba du mahana mongonda thungan bigini aduna di ishona khangni Abraham ma ki mungda leiba singje ishor thajadaba Jehudi nataba ma gi sagai nataba atop lamsing degi minai amarum yauriyo adubu ma gi makha gi ma gi mungda leiba minai leiba kudeng ma adu mana masado no masabu loina laweba adu makhoje ahingba ishor gi achumba lambi tu loina takpiba makoi kudung magi mungi makhada leba mipung kudung makto koina sarga sakani haina ina su thajaiba babna piramba promise adugi matuna magi angangsing do laiba minai khangdi ama khangda laiba do makoi marta nungsi chanana laiba kudung makto ishona haiba induna chalaiba makoi gi Elazar phabu machana pi moki machana pa aije kin pi thiba phabu minai makoi gi minai ahal oiraba do thare bni mahak adugi wari de gi chu minai ahal do na ishob ki am thajai habdo koina khangeba aduna masini ko ekhoju Abraham do na ekhoi imung amagi mapa oiriba ekhoje ekhoina daita chauna lawgudabneba ekhoi gi isagi apapata maki rangkubo mabje ekhoina war watemba ishogi lambi da takpi tamlibudo madugi makha poleba ekhoina probab ta joibje angang amase pinga hori mana sakadaba lambi do takpiu ado ahal oirakadi mak chalo hebne ekhoina angang amna sakadaba lambi di ishogi lambi arang kubam gi lambi aduna masigi lambi sida ekhona phajana angang ado takpi gidabune ba ekhona chum lambi du da phajana taaga ekhona pinge matam de taade angang ado heng chawro matam de su oigne ba ekhona Joseph ki wari tai
aduga danen sadang mesa abinego wari tai mokoi singa je mama pa na mai da patana war wate mapune aduna patana isogi lambi da tai mokoi na saurba matam sai tramli trang asurba matam dri mokoi masana decision lepa matam de mokoi isogi damak thona phana sumbu lep kheba adu maina ikoi ju koi gi cha sing ni tunggi marai bu kapse mama pa sing ge thodang yamna chawi hebse aikoi na masida ka hukum je ka aduga aikoi na mu yengse aikoi gi cha sing chingbu patana war watem dara pinge matam de ge war watem dara ba ya ngang duna sauraga fattaba lambi da sa targadi madugi mai do aikoi gi thodo tawdra di madugi mai angang duna no rok sapado adugi mai aikoi da stagani aikoi ju no rok sakne ba masigi wari se kanadi ki phangi aikoi na purohit ini dagi akoine elai dagi akoine phangi ba yengji ko first samuel 3 gi 13 14 da warning people ma gi imungda mahana khangbo wayan aran gidam aina mahaki imungbu matam punam koina wayan gani haina aina mongonda haiki maramdi mahaki masa ne pasina makhoi masa bo sirap wenki aduga mahana makhoi bu thinki deje mai masa singduna kauningba lai khurumba lakpuna pisinga bu fattaba lamcha chatpa makhoina katpa sabo chaningba matana saba yam tuko sarameba lakpa misingdo yam phalamde aduda maigi mapa elijina kaisu thinglande maram aduna aine eligi imungi ayol aran adu irapo natraga kanapo na mathampuni poina sangdokpa ngamloi haiduna aine eligi imungdo wasakre amni aduni akoina khange aduga nakoina magi wari se yengba matamdani mathangi chapter 4 dadi magi masanu pa Philistine singa lan sono masanu pa ani tumna hatki madugi pauta matamda masu segi maki mukhogi machani mamang nupi singa su sigi ba ngo madani tumna mangki eliju magi mana masa sing patna war watem da bigi dandi do mahak phangke be chnausa sumaina khoina kawya de ko mu khoi yengji ko khoina akhona luktam John the Baptist ki wari akhon yengse akhona 15 ga IT daiba matan 15 da maramdi maha ibungo gi miyeng da chawgni yu amsung mai ka ba yu thakloi mamai gi pung de gi ma aseng ba thawai na thangini angang aduna sawkhalakuna thawai da kangkhalami amsung mang masa bu Israel da phongdok tungda lamang da leirami hamne John the Baptist mama Elizabeth adugo mapa ko mkhoina maram oiduna yamna phayeba phabuduna maram oidun kaidoba mak thawai aseng mogoloni na poi ma aphaba mi mo oigeba aduna angang aduga Prabhu Jesu Christ gi wari ju adum ngai Luke 1:35 ta nakhoni yengo adu mak su thawai aseng manolo ga Prabhu Jesu Christ ju pokhibaneba aduga 2:52 ju aduga Jesu loksingda sawang sada amsung ishoga misinganas chanbada hengalakna mi habje masi maksu maki imusing adugi matung na pere akoi mo yenji ko aroi bida khone Ezekiel 18 de nakoi padana pabiro chinausin ai patana sandona haibegi matamdi laite masida padana haije masa mapa sing tawbigi mahi do masa sing phanggadra haibegi wari do masida makhena hai consequence ti laigani adubu yenji ko asida phod hai yengu thawai punama aigini mapa gi thawai gumna machani pa gi thawai su aigini pap tawa thawai sigini adubu kanaguma mi amna dharma chena wayana yaba amsung asumba du tawraba mahana sumna tawnaba aigi wayan pathap sing chalaba amsung aigi wayan sing ngalaba mahak dharma chemba mini mahak soiden hingini ibungo jeoban hai haibni ko haidi dharma chemba mising da soiden hingini amni aduga mu 18 gi 10 11 13 de jengje kariguma mahana dakuna take I tahanba machani pa ama polba mahana asumna tawraba aduga mahangna tawpham thokpa sing tawdraba adu chingi asida mu haji 11 da got chingi mathakta charaba haidi mahaka julona bigin pibu mangthokta sendoi phanaba sem puthoklaba mathoi lauraba ma hingdra ma hingloi mahana tukucha patapa punam masi tawre mak choidina sigini mahaki ai masagi mathakta tagni ne aidiba asa aphoba miduna phattaba macha ambok targadi mapa phayena masagi machado kanbiro heba masida harise yengji ko ase angangi din nate koichnausa khara hangi wane adu busiju yengba ya ba khoin adu sida mu yengko 18 ga 14 17 hauji ngo mahana masani pa ma polba mapana tawkiba pa punama uraga wakhal tawraba amsung adugumna tawdraba nairba mitegi makhut konsindraba sandoi natraga mathoi lawdraba aigi wayan sing tawraba aigi wayan pathap sing chatlaba maki mapagi ayol airan ki dama mak shoiden hingani hamne mapana pataba mam tormuju masana mapana tawgi pataba sing du yenga mapana salamba adugi matung chatraba haiba mi du kan bi gneba masi karama matamda angang duna sawro gi gyan tarama matamda
adu ayamana mama pa gi lamcha che angangsing illeba aduna mama pa na kalamba phatab lamcha to masa sine intari mo kojunum chalpatabne angang ni haraga su ishona copy gine haraga su mama pa na toromba phataba wanga huji ping mata wanga bo budi matana sinthi bo wai kya mayam hairiba aduk mangang du ba heng sargada puba ta de ma su sargada masinthi bo wa du ngangne aduk mangang du ishona kanbi gadra aina kanbi ni thajade ko ishogi thaujan gi makada pole du bukan bini thaja deba aduna khoi gi apik pongang jingju pi ngai de gi hono mo khoi khang de ga ju mama pa oiba khona dai ta lo ga mo khoi je achong balam mi da chingne ba angang pi haidra chu angang du na mai tha ga di jung mai cha khne ba maduna habdi pa ba che pi pik pa ta ga ju apik pongang sing na pa to je ken mo pa na ngang na sana ba tawri ba punam adu gi matu na taw bane ba adu ga ezekiel 18 gi 19 yeng ji ko seda adu ga mahaki mapati mahana nungsi haitaba onai kiba hingsa tawduna mahaki machamna gi pon mun kiba aduga mahaki misingi marakta phataba taw kiba maram yengu mahaki ayon aranda sigini haidi mapa du de ayon signi adu moina mo nakhoi na hai masana mapa gi ayon pudaba karigino masa aduna wayan na yaba amusung asumba tawba aigi patap singak amusung mokhoi tawba mahak soidana hingani habneba haidi mapana phataba mayam tawjuma phataba mayam du de pung honga sapata gari kanbi gini hamne sida amu yeng ko ezekiel 18:20 da pap to bathwai sigini mapana masai gi ayolaran puroi mapana masai gi ayolaran puroi dharma sembigi migi dharma sembana mahaki mathakta tagani ishoning deba migi thabak ishoning deba ningdeba mahaki mathakta tagani hamna masida asumna pale sinawsa masina taibdi akhona masida taiba ngasi ezekiel chapter da moroina taibdi akhona angang haju isho thajadaba macha sing oirapa natraga mapaduna yam phatraga isu adu macha du yam pharakpa mi orgadi makhoi mapan phataba tawrena man roksa kadaba nateba masida taliba sina kaino adani haidba mi adudi mama pana wain wara watem bagi matam helaba no pithiriba mi oibe hai masana decision apha phata ki decision lawruba lawbangam derba missing adugi maramda ngang baneba adubu ngasi topic asidi phajana decision lawbangam daba ngang apik pangang sing ka isu khangdana sigi bangang sing do saga chatkadra salordra haibduneba adubu khona ujit tamkraba bible jidagi ekhona yengba yabadi mama mapaduna phattabu oitagadi makhoi ishona yadaba ishogi makta yamna kanthina tawba sing oiragadi makhoi ju mama mapatugi lamchat ki matungna makhoi norokta chatkani habje mase egi thajabane aduga kariguma christian oitagadi maki mama mapatuna ishona haiba sum phobna mida pajana sakke batade makhoi macha manung matam chadana sikiba asum marang khangdingai matamda masana ware blogdingai mamala siba sing adudi mamagi thajaba mapagi thajaba makhoina tawkhibdo madugi matungna saga sakani habje ekhoina kauroi adubu mama mpana tawba phatabagi consequence generation ahum nataga mari shu phawbo masi chatkaneba yengjeko khongchanba 5 ki 6 nahangna makhoida nakong noloi dabani amsung makhoi buthakol toroi dabani laimuti khurumoi dabani ko ani shuba kamarmi maramdi nahaki ishor jewa aidi khamban chawba ishoni mapasing eon arangi maramna aibu yengthiba makhoi omsuba amsung mari shuba mironda sairakpi adubu aibu nungsiba amsung aigi yathang chingapa makhoi lisingda nungsi thaujan urpi hamni masida taibje ishona hadi mama ampa gi pabdo masana pa ahum suba mari shuba phawba mapana tawgiba phatabagi dandi do masa sinda pina ba tawe haba nateba masida dandi di piro ko hadi hoi akoina adamna tawbudi khoi loi sibanai maramdi sibanai ba haksang dagi sibanai da mi polok pa habji oiroiba aduna mama pana tawbagi consequence aina phataba tawkiba pa tawkiba ma basigi polgi masigi ithilje masigi mahije aigi icha ishu ko masigi suron omsuba mari suba magi thildo nam laigene me aje miyam hapa kan mami oitadi aigi poloi vicha sing mi haning bigi tendency je makhoi da yam laigene lai khoi hingne matamda aphoba ishona yaba lambi aduda khoi chalo se angang sing de makhoi ga rang khubung gi lambi je khoina sembi ga tam ma poi ba khoina masigi daite je khoina lauba soira ba icha sing bu padana sum lambi da sing bidara ga di angang duna norok cha pham matamda khoi ju norok cha kan ya bine khoi gi thau phajana pangthok se aina mayam da hajari tabiri ba mayam da ishona bopi boisnu andaw mi argati subscribe to view maru mapang sing da share to view chinasung Paguna lakpa yamna nakare ai buju support to view